MP Bimol Akoijam amadi MLA Lokeswar anina Governor unaduna Laitanpokpi thaudoki matangda wari sanakre. Ngarang Imphal East District ki Sagolmang Police Station yi manung chana Pukhaw Laitanpokpi gi Sadu Lakolda mafamdugi lawmisingna masagi lawfamda kumduna lawkoiba matamda manang nakpada leiba kukisingna lawkoiba yaroi makoi lawfamne haiduna nauri kapsinduna nunglang sinduna athingba pirakpagi thaudok thokraba matungda thaudok aduga mari lainana ngasi nungthil pong manga makai taba matamda Lok Sabha gi Congress ki MP Dr. Angomsa Bimol Akoijam amadi Khudrakpam Kendra gi Congress ki MLA T.H. Lokeswar ga Manipuri Governor Ajay Kumar Bahalaga wari sanakre hairi Governor ga unaba aduda Laitanpokpi gi lawmisingna masagi labukta kumduna maningtamna law uba yanaba security matik chana piduna ngaksenbagi thabak paikhatpiyu matungda asigumba thaudok asi amuk hanna thokhandanaba lawkhatpam thokpa thabak lawkhathanbiyu Governor gi mafamda thamki loinana Manipur gi singa tainaba lawkol kayada meitai lawmisingna law uba ngamdabadagi yamna changna awaba mayokna haliba asiso kokhanbinaba Governor na paikhatpa yaba thabak thoramsing adu chapchana paikhatpiyu haina haiki loinana lawmisingna maningtamna labukta kumduna law uduna chathok marang kaina pothoktuna chinjakta mapal tangdaba Manipur ama oihanbina masu Governor gi mafamda taksinki accident sokle ngase ayupung 10:15 rom taba matamda Imphal Ukhru lambi gi Singarel gi phangnung haijin famgi turning the heavy duty thauduna laki ba ahal amaga bullet amaga thomjinaduna accident thokpadagi ahal adu hauji aruba phibamda Babina Hospital khabai soigi casualty da oxygen thajilaga treatment chathari adu moinamak ahal asi kanano karino haiba chapchana masakhang bangamri hairi District Khudingmak ki District Disaster Management Plan amamam semnaba Union Home Minister Amit Shahna khangankre State Relief Commissioner Khudingmakna magi mari lainaba District Khudingmak ki District Disaster Management Plan amamam semnaba Union Home Minister Amit Shahna khangankre haidiba District Management Plan ase numit marfuni fawbagi haidiba District Management Plan ase numit maudrani fawbagi manungda semnaba so Minister na khangali Hiramasi ki matangda Delhi da ngasi pangthokpa Relief Commissioner of State and Union Territorium and the Disaster Response Force Conference da wangang laduna haikibada disaster thorakpa matamda thengnanaba district ki thakta disaster management plan thamba maruoi paliba lengak asina disaster thorakpa matamda miyoi amata asopan nanghandanaba manglomda sangsile Aing asa honglakpa amadi global warming na maram oiraga malengge lebaksingna disaster thorakadra haibagi mipaidnari hairi Union Home Minister na makata na phongdokibada haukiba saitara asida National Disaster Management Authority NDA National Disaster Response Force NDRF amasung Coalition for Disaster Resilient Infrastructure CDRI na India bu disaster management yi lamda malengi lusingba lebak ama oihalakli haina su phongdoki Ahmedabad plane kaikibada laikidaba miyoi marfugi masakhangba ngamkre Gujarat ki Ahmedabad gi London yawna paigadaba Air India gi plane ama handak kaikiba adugi numit humni suraba matungda DNA matching da laikidaba miyoi marfugi masakhangba ngamkre aduga laikidaba haksang 35 na makoigi imung manunggi miyoi singda khusinakre masakhangba ngamlaba miyoi sing adugi manungda Gujarat ki hanagi Chief Minister Bijoy Rupani su yaukre plane kaibagi thaudo aduda laikidabi Manipur gi Thobaldagi Kombraila Panganthoi Sharma amadi Kangpokpidagi Lamnunthem Singsan gi haksang haudik phawbagi oina masakhangba ngamdri thenglabada ngasi natraga hayeng khanglaba yai Makoi anigi manungda Nganthoi Sharma gi thawai yaudraba haksang heng masakhangba ngambaga Imphal gi International Airport ta purakani aduga Lamnunthem Singsan gi haksang na Dimapur fawba flight ta puraklaba matung gari da Kangpokpi fawba purakpa thawrang tawkre aduga Lamnunthem Singsan gi haksang puraknabagi damak ambulance ama ngasi imung manunggi naknaba miyoi single loinana Dimapur gi damak chatkra haidi amaromda plane kaikiba adugi matangda thijinaba Bharat lengangna sengkiba awangba thaki committee adugi mifam ngasi numit yungba matungda Bharat ki konung Delhi da pangthokre center gi home secretary na Sababati oiduna pangthokiba mifam aduda Civil Aviation Secretary Ministry of Home gi makok thongba sing Gujarat ki Home Department ki makok thongba sing State Disaster Response Authority sing Safety gi Inspector General sing su saruk yaduna khanaki committee asigi report asi tha ahumgi manungda paikhalakadabani hairi
Chahi 13 ki matungda India gi mikok thibada mioi lakh 35 hena sijinagadawri mathang chahi gi October amadagi tangkagani thokna mikok masing thiba haunanaba notification thokre kumja lising ani kuntaru ki October amadagi hauraga tangkagani thokna caste census pangthoknaba central government na notification thokre Ministry of Home Affairs na thokiba notification amagi matungina untaba masung ka hena ingba Ladakh kuma mafamsingda mathang chahi gi October amadagi mikok thiba hauragani Laibaki atay atoba mafamsing gi oinadi kumja lising ani kuntaret ki March amadagi paksana mikok thiba hauragani hairi Ladakh Jammu and Kashmir Himachal Pradesh amadi Uttarakhand ka hena ingbaga loinana untaba maramna mikok thiba gi thabak paikhatkadaba khudong charoidaba leibana mathang chahi gi October amadagi hairiba mafamsing asida mikok thiba haugani haina notification yauri Ani suba tangka ki oina kumja lising ani kuntaret ki March amada laibaki atay atoba mafam pumnamakta paksana mikok thibagi thabak paikhatkadawri kumja lising ani kunmathoida laibak sinba thungna mikok thibagi thabak paikhatkiba adugi matung tarakpada ngasi phawba amuk hana census pangthokpa leitri chahi 13 ki matungda paikhatkadawriba mikok masing thiba amadi caste census ki thabak thoramda chaurangna mioi lakh 35 hena sijinagadawri Enumerator amadi supervisor lakh 33 sijinabaga loinana atopa census functionary lakh 1.3 romna digital device sing pairaga mikok masing thiba mastu caste census ki thabak thoram sing paikhatkani hairi Manipur ki district 12 da yellow alert lakthokre Indian Meteorological Department Imphal Center gi report matungina ngasi Manipur gi district 12 da akhak araw yauna nong nungsit ka loinana nong chugani masina maram oiraga hairiba district 12 asida yellow alert lakthokre hairi yellow alert lakthokraba district sing adudi Imphal West Imphal East Kangpokpi None Fairjol Ukhrul Chandel Senapati Tamenglong Kamjong Churachandpur amadi Jiribam ni hairi loinana hairiba district sing asida nong subaga loinana akhak araw yauna pungda kilometer kuntra dagi nimpu phawa nungsisit kani hairi report asigi matungina hayeng June 13 numit asidasu Manipur gi district 13 da nong chugani loinana tha asigi 19 amadi 10 bandana Manipur gi mafam pumnamakta nong chugani hairi